Khul Ngakpa Mahousagi Punsida Laknaba General Amnesty Laothokkadabani wapham asi thabakta onthoktriba phaobadi makhoi amatta phaba-punba yaroi haina Khul Ngakpa gi mama maikei dagi phongdorakli Hiramasigi matangda ngasi Manipur Press Club ki thangjing holda pangthokpa paugi mifam amada Khul Ngakliba gi mama na phongdorakpada koki khulai paiba na chatharakhiba lan asida Manipur kannabagidama Khul Ngakpa thorakhibani makhoi asi amata phaba-punba yaroi haina miyamna longnaringai cherak asida haukiba tang 12 gi numindangda Manipur da President rule thamsilakhi PR hek thamlakhibaga ikan kanadana hairokta Khul Ngakpa phaba-punba horakhi oirakliba fibam asida Manipur kannabagidama thorakhiba Khul Ngakpa Mahousagi Punsida Laknaba General Amnesty Laothokkadabani madu natriba phaobadi Khul Ngakpa amatta phaba-punba yaroi miyamna sinakhiba democratic right aduna state asida miyamgi lengak ama lingba ngamdaba haibasi ikainingai ni Manipur gi oiriba fibam asida legislators athubada wakhal taduna miyamgi lengak ama lingnaba amadi hauzik thamlakliba PR asi athubada lauthokhinaba honabiu democracy gi wahanthok leitaba Manipur ohenba pamdi haina Khul Ngakpa gi mama maikei dagi phongdorakhi India bu Manipur na kaya gi matik chawkhat haning manu nungsibano aduga India government na tawraiba potsidi Manipur gi parja puna maksi loina loisinna ba ngayok chapu de yok panga phaning ba matam da pharaga saning matam da chana ba honarak pase khudak ta lepi yo ai khoi parjana yaba ngam loi isa sing amata phaba yaroi Khul Ngakpa phaba sungya yaroi aduga Manipur da NRC chu chanagadabani aduga Manipur ki integrity macet ama phawa kai ba yaroi masi punamak se India government na responsibility Manipur sarkar ki responsibility punamak su loina ma India government na pugadabani haiba wapham se thamjage yum da laibiriba mama khuding mona su khanbigadabani aikhoi khudimaki isa su loinamak mapham chida kanglai paksida leribani aikhoi awaba si thengna minagadabani haiba dunia koina thamjaningi basi makha tarak poina haijaningi badi maitei laibak ta maitei nupi nupa youth khudingmaki board ki democracy ki right phangkhraba maikhoi khudingmangna pik aikhoi khudingmangna pikhiba right tuna ngasi aikhoi gi laibak sida maikhoina aikhoi gi laibak bu ngakse bangam tabase aikhoi yamni kai ningai ni athuba matamda laibak ngakpiriba lesemba khudingmangna gyan taminare hairaga athuba matamda aikhoi gi sarkar se sembiba amasung laibak sibu magi masa manauni khanna amu hanna athuba matamda sembiraga ngakpinabagi tanjadu lobiyo haina aikhoi gamengi maigei da su thamjari